Kangpokpida sakangdabasingna lupa lakh nifuga mangarom henbagi medical equipment sing mai thakhre. Imphal Mau amadi Imphal Surchanpur lambida mahuksagum passenger service hawangani haiduna lengak na ngarangdagi security gi akanba section thauranga lanana chatpa haururaga mai pakhidraba matungda ngarang numidang Kangpokpida tongan ba medical equipment kaya sakangdaba khulai paiba kaya na mai thaduna manghankhre. Thaudog asigi matangda fresh na phangba pawda ngarang numidang Kangpokpida masing yamlaba miyamna lambida lakpa gari sing check tawba matamda haidaba medical equipment sing asi maitei furuki potlam singni haiduna gari adu khambaga lonana tongan ba medical equipment sing adu mai thaduna manghankibani. Hairiba medical equipment sing adu lupa lakh nifuga manga romgi oigadaba medical van amada purakhibani hairi. Hairiba equipment sing adugi manungda ultrasound machine, x-ray machine singba kaya yauri. Hairiba kuki khulai paibani singnaba sing adu namaitegi potlam ni khangbaga lonana hairiba potlam sing adu Kangpokpi Thomas ground da lauthaduna thamlaba matungda petrol hejinduna mai thakibani panba yabadi kotu yauna kuki jo furuki tongan ba organization singna Manipur sarkarna lakhulakliba khongthang adubu yaningdaba phongdokpaga lonana Kangpokpi district da emergency shutdown lauthokhibaga lonana lambida lakpa gari sing check tawbagi thabak chathakibani. Hairiba check tawbagi thabak chathaba aduda khulai paiba kaya su yawi. Ngarangi medical equipment mai thabagi thong asi hairiba khongjang asigi manung chana chatharibra haiba chapchana khangba ngamdre. Fubala amadi sunu sipaida kuki singna nomai kapsilakre ngarang numidang pung 3:30 taba matamda kuki militant singna Bisnupur district ki Fubala maning laikai amadi sunu sipai khultamna nomai round kya kapsilakre. Pawasina hairibadi kuki khulai paiba sing aduna Surchanpur district ki manung chana lairiba singphai kuki village romdagi Fubala amadi sunu sipai maitei khultamna nomai round kya kapsilakhibani. Thaudok aduda aso apan yawbagi pawdi laikide thaudok aduda security force amadi khul ngakpa singnasu handuna nomai round kya kapkhi hairi. Santi hanjilakle hairabanina si Minister N Birenna MST bus asida tonglaga torbung tamna chatpiro khunja sing. Imphal Bisnupur Surchanpur National Highway da Manipur State Transport ki service ngasi su makhata na lehenba ngamlabasu torbung yoba ngamdana amuk fawaksau ikaidagi mamai leiduna halakre. Imphal Senapati Mau National Highway gi oinadi ngarang kangla tombi lanthokpa ngamkhidaba aduna ngasi bus service piba ngamkhidre. Manipur lenga ki khongthang ama oina thokliba irang asi nemtharakpaga lonana National Highway sing hangdoktuna gari sing sathok chasin yahale haiduna ngarangdagi Imphal Senapati amasung Imphal torbung gi bus service hawdokhibani. Ngarang ahuba numita Imphal Bisnupur torbung gi bus service adu lamthungpham torbung tamna chatpa matamda security force na thatuna thambadagi fagauksaw ikaidagi mamai leiduna Imphal da amuk halakhi makhatana ngasisu malom dipo manaktagi torbung tamna passenger khara puraga chatkhi. National Highway paringda security gi akanba section thaurang amasung security gi convoy galanana torbung tamna chatkhiba MST bus adu Surchanpur amasung Bisnupur ga tainari ba fagauksaw ikai awangi police station changphamgi mayokna bada leiba community hall mapa yaurakpada Manipur police amadi kumon regiment ngaiduna leiramki. Ngehak wari sanaraba matungda torbung gi damak changsen bada fagauksaw ikai bazar Assam Rifles ki case per gari na thachinduna khamlaga bus driver sing adugi che sangkupna yengki amadi bus adugi mafam khara hangdoktuna check torba matungda chattanaba athingba thamlakhibani. Security oina yaurumkiba CRPF team adusu makhatana sangsinnaba Manipur police ki maikedagi hairabasu ayaba pidabadagi bus adu mamai lerga Imphal tamna amuk halakhi. Ani suba numit ki MST bus lam thabaga mari lenana fagauksaw ikhagi khunja amana phongdokhibada kuki singna landarakpada waba yaba ware mafam asida miyoi amata sulaitana passenger bus ki parking oiba yaroi makhatana bus chalhange hairabadi hauzik lusingba oiriba si Minister N Biren tonglaga torbung tamna changbiro Santi hanjilakle hairabanina Santi hanjilakle hairabanina CM Minister sing lakpiro miyam de hena awaba pibagi thabak tawbiraganu miyam asi waba yaba ware haina fendaba phongdorakli. Matamatamgi oiba ipau update singidamag channel asibu miyamna nungsibiduna like comment subscribe tawiramu.